ngasi ayuk phongkhiba tongan Manipuri siphongsing amasum thokhiba thawdok wathoksingdagi maruoibe I pausing khongasaraga Manipur top channel gi maikeidigi myamda thamjagi ahanbada ipuroibegi makok thugaiba imungi miyoising Hatnaba Hotnaramle senabasing dandi piu and Vidyarani ngasidagi saikharagi matamdagi Imphal West District ki Lilong Sajingda SDC gi official singna lamgi pankai khangnaba yungbiramba lamkhaigi saising phuktoklaga lam henjile haina Hatnaba Hoduna Lilong Sajing singkhong lekai da leijaba magi mapureba ningthaujam Pratap sei kuntragani thoi apokpa subolbu makok thugaiduna Pratap ki imung manungi miyoi singbu mi sibiya bathang nungdum sei yot sei na singba sijinaduna Hatnaba Hotnaramle senariba laikai asida leiriba Puyam Chandramani sei humfugamari apokpa leikidraba el Lalamani amasum magi imung manungna ain yoeba matik sabadandi piu haina hauzik hospital lekatnariba en Pratap ki loinabi ningthaujam ongbi Vidyarani na mari renaba police station upakatkre ngarang January 3 ge ayuk pung 9 makhairam taba matamna singjamai police station konba Lilong Sajing Mairen khong laikai da thokiba ingkhol gi khana sainabagi thawdo aduda Puyam Chandramani magi loinabi Maison sei humfu amadi makoigi masasingna makok thugaibada natana mi sibiyaba khulai sijinaduna ningthaujam Pratap amasu magi imung manungi miyoi singbu Hatnaba Hotnarambadugi matangda thawdo aduda soklaba Pratap ki loinabi Vidyarani na hai ngarangi thawdo adu yamna lebak thiba thawdoni ngarangsi magi mapuroiba Pratap ki manaw nupaga loinana lainariba yumdugi manakta drain ama semjin sajinki matamduda Puyam Rakesh sei kuntragani pan apokpa Chandramani na mapuroibegi manaw nupana semgat sagatliba drain adu makhoigini semgat sagatlibadu thugayu haina thinglakpadagi awai akhum tawnaki tasingnamakti hairiba maphamsing adu makoina Imphal West ki DC amadi SDC da ani ahum wakatlaba matung ngasidagi sei ama henbeki mamangda SDC lamgi pankhai khangnaba yunglamba sei singi manungsana leiba makhoigi lamgi ngamkhai manungni mamang thakti lamgi pankhai singasi mayek sengna khangnarabasu Puyam Chandramani amadi makoigi imung manungna mapuraba ningthaujam Pratap apokpa en subolna lainariba lamgi saruk singasi makhoigi ni haiduna hongdoknaba Hatnaba Hoduna laki karigumba matamdasu yummai thadokani haina kian khanganduna laki ngarangi thawdo adusu makhoina sengba sagatliba drain adu lam hinjile haina thugairaga akanma wafam kya thamlakpadagi ningai sangdanaki tungda Puyam Rakesh na ikhang hongduna mayumna sangsinkhraga Puyam Ongbi Maison mapureba Chandramani makhoigi masanupi Puyam Sonia Ganga masanupa Rakesh amasum Puyam Chandramani na singba imung manungi miyoi singna makhutta mi sibiya bathang saitup nungdum amadi yosai na singba kya makhutta paiduna tholaki tungda miyoi singaduna magi mapureba ningthaujam Pratap tamna sangsinduna Puyam Sonia Devi na mapureba bu makokta nungdumna suduna thugaiki maduga Puyam Ongbi Maison Devi yauna atai imung manungi miyoi singna mapuroibegi masa pumbada saitup nungdum yosai sijinaduna Hatnaba honaki miyoi singaduna kawba phuba tawbadagi soktuna mapuroiba ningthaujam Pratap gyan tadana leimaida tabadagi hauji hospital layengli khana sainabadugi laukhong batabadagi magi mapuroiba Pratap ki imung manungi miyoi singna sen thorakpadagi mapuroiba bu Puyam Rakesh amasum Puyam Rajesh anina Makok kaktuna Hatnaba Hotnaramle kalhokibani adubu mapuroiba Hatnaba Hotnaramle miyoi singaduna manaw nupa ningthaujam Johnson mase ningthaujam Ongbi nawbina singba miyoi singnasu onsinduna khut tharakpadagi aso apan nangduna makhut tekpa masagi mapham kya soktuna leiri mamangda miyoi singasina makhoina leiriba yumgi dari maya fawba aruba pukhri toksilakduna yumgi dari ningkhaire Maramaduna thawdok singasida senariba mapuroiba amasum imung manungbu phubi saibiduna hatke tawbada senariba singbu under section 307 326 38 IPC gi makara ain yoiba matik sabadandi PU haina singjamai police station ayiba sirol amasu pisinkhri haina ningthaujum Ongbi Vidyarani na makhataki haina supali atopa pawmanamu pradana aran mamongda sel kaitholaga leire Imphal East District ki Tulihal Gram Panchayat ki manungsanba Ward number 7 Tulihal Tawpokpi gi sakwa thorang ki damakta laingak na thadarapasing GPSC gi pradana madi
Abdul Khalikna mapung fana tawidri haina da Makok Development Organization Tulihal DMDOT gi General Secretary Case Sabir Ahamana Manipur lengaki CMN Beren singamadi mari lenaba authority singi puming sing silakli DMDOT gi office tanga si pangthokpa pawgi mipum amada General Secretary Case Sabir Ahamana hai kumza English ngani ga taraga mapandagina English ngani ga kundagina kunga mathogi MGNREGA State Finance amadi taraga manga suba finance ki makara ward number 7 Tulihal Topokpigi Zakot Thorangi Damak Tadarakpa Senpam Singh GPSC gi Pradhan Lan Sizinaduna Lady Laikai Miam Amadi Club ki Thomising Pradhan Masada Kerak Hanasako Thorang Singadubu Mapung Pana Tawina Bahizarabasu Ngasi Power positive response Amata Tawbirakta Basi Labak Tibini State Finance Commission amadi taraga mga Super Finance Commission 2020-21 gi makada construction of community hall at Tulihal Topokpigi damakta lupa lak taraga lising kuntraga nipan ga samapan ga kun sanction torakrab sung si fawba thabo oina onthokpidri hainasu pawsina phungdurakli atopa pawmana Manipur reject Modi haiba hashtag sizinaduna social media ra war sathaduna Sanakhre Manipur ngasi India ki Prime Minister Narendra Modi laklamba sigamadi lainana BJP asi sindakhak phaba miyamgi thajaba watpa party amani Modi lakpagi kanaba leiti haiduna INC Manipur haina hangba Twitter account na mapung sinduna All India gi oiba Manipur reject Modi haiba hashtag sizinaduna social media ra Sanakhre amadi Twitter gi trading gi top list ta kungamari sub list ta laikre so haidi Hiramasigamari Lainana Manipur Pradesh Congress Committee Social Media Department gi Chairperson Malem Khomba Salam Hai Narendra Modi na mamangna laklambada miyamna thabak oina pangthokani hairam wafam kya ngasi phawba thabak paikhatana leidi phiba masida Modi na Manipur lakpagi kanabadu leite khanduna INC Manipur haina hangliba Twitter account asidigi Manipur reject Modi haina social media da BJP yaningdaba singna hashtag tawbinaba All India gi thakta pawjal piki maduda sunatana MPCC gi president namairakpam Loken CWC gi member gaikhanga mamadi saknairaba miyoi kaya yauna All India gi oina BJP bu yaningdaba singna hashtag tawduna BJP yaningdaba phungdoknaki Masina Maramoiduna BJP Yaning Basingna social media Manipur welcome Modi Haina Saikhairamba Adudigi Manipur reject Manipur Haiba hashtag Asina Hengatuna Twitter gi trading gi top list kungamarida sanmangam ki hari Malem Khomban Makhatana Hai Ngasi BJP Yaningdaba Miyoi Singna Sizinakiba Manipur reject Modi haiba hashtag aduga loinana BJP na tawgani hairamba thapakya tawraktaba madi miyamna penadabagi matangna wafam kya su social media ra thamki madugi matangna PM Modi amasu Manipur BJP lengak lakpadagi Manipur miyambu miraibire mikhalgi matam yoksilakpada sarkar painingbana ngare Ngasi Modi ni election campaign haudoklaga oidaba miyam haijinduna miyambu pangthangadari BJP government na thamkibu wafam sing amatasu mapung fana pangthokti amadi miyamna waraklaba matamda laithoktuna lei hainasu pawsna phungdokhi makhasa tharakpoina topa pawmana sasinaba si sang amadi namthak tawduna paisa khomgatpi nupi ama court case mayuknagadari tungan mamioi kyadagi mobile tower gi diesel filling gi contract work pi geni haina sasinaba se sang utuna madi namtha kya tawduna lupa lak taraga ni thogi lising humdra khomgat khibi ozagi sinpamda leiribi Imphal West ki kwa kaithel thoksom leikai degi thoksom Nandini Devi mapuroiba Sudir Ilis Suramani kauba miyama court case mayoknagadori ozagi sinpamda leiribi thoksom Nandini Devi na lupa Lak Taragani Thogi Lising Humdra Khomgat Pada Mapung Oiba victim Oihoraba Imphal East ki Kairaudagi Mutum Bayozit Maiti Koba Miyamana Manipur State Legal Services Authority gi Makhada Satakiba National Law Adalat case number 10 of 2021 pihiba hukum gi mayokta sasinabase sangamadi namthak tawduna paisa khomgat kibi thoksom Nandani na thabak oina pangthoraktabadagi court ki case asi mayoknagadoribani Thoksom Nandani na paisa khongat khraba singbidraba Imphal East ki Kairaudagi Mutum Bayozit Maitai na ahan boina Manipur State Legal Services Authority da thangalakibu wakat chiro lamada hairibadi
hauji higher secondary school gi oza oiribi thoksom nandani na lusingduna ningongbam raju kawba miyoi amaga mahak amadi mahaka satminaba miyoi kayada mobile tower gi diesel filling tawminasi haiduna contract work kya sabase sangsing utuna lupa lakh 8 khongwatki madugi matung tarakpada thoksom nandani na mahaki masanpo dr longjam sunanda singai gi loinabi dr longjam ongbi daina devi gi post graduate tamnabani haiduna ahanbo oina lupa lakh 9 amadi lakh amaga lising humdra athuba matamda singlakani haiduna puki madugi matung nandani amasum ningongbam rajena mobile tower gi diesel filling gi contract work pigani haiba thaba ado piba ngamdabadagi thigatna rubada sasinabasi sangni haiba khanglaki madudagi victim oihoraba mutum biologina maha amadi mahaki khutpudagi namthak tawduna lokiba senpham singadu handokpinaba nandani amasum ningombam rajenda haijarubada pibiraktabadagi ahanboina Manipur Legal Services Authority de wakatki Manipur State Legal Services Authority na su case asibu lumna lawiduna authority sina National Lok Adalat case number 10 of 2021 paikatpiduna hawkiba Englishing aniga kunga mathugi April tarada ozagi sinphamda laidibi thoksom nandani na lusingduna lakshinkiba apunba lupa lakh 12 lising humdra gi sinpham singadu tha amada lupa lakh ani pikhatuna sahi amagi manungda singatnaba nakal anigi oina yanaki Lunana lemhauri lupa lising humdragi senpam adusu aroiba installment oina singatnabasu yanaki hawkiba Englishing aniga kunga mathugi April tarada lok adalat ki bench chairman Binoy ngangom amadi lok adalat bench member CS momon amasum bench member ngangom ongbi balai hauna yanakiba Manipur State Legal Services Authority na lokatpa lok adalat ki hukum adubu Ilaktabadagi mutum bayozina makoibu namthak tawduna lupa lakh 12 humdra khongwatkiba thoksom nandani gi mathakta higher court wakatuna ain goyab sara pihengadori pausina makha taribidi ozagi sinphamda leiribi thoksom nandani na mutum bayozit khaknatana sasinabase sangamadi namthak tawduna lupa lakh kya gi senphamasi Imphal East ki kairaudagi ningthojam itomba mitei kawwa ama yauna Uripokdagi RK Devendra amadi laikai asidagi haikam Ranjit Koba miyoi singdagi su tungan senpham kya su khongwatkre haina mutum bayojina civil court satuna thoksom nandani bu serak pinaba taksingadawri haina su pausna phongdorakle makasa tarakpo ina to pamarubi I pausing miamna tendak na pijage Prime Minister na Biren Gilenga thagalamle PKST lauthoklamdre Manipur asi ban blockade ki state oirambadagi international trade ki gateway ohenma ngamle Prime Minister pung anirong gi khongsat Imphal laklam kiba Prime Minister Narendra Modi ki khongsat Manipur gyoba package amata lauthoklamdre Manipur blockade state oirambadagi international trade ki lambi piba state am oire miyam gi mamal yamlaba bot amamamna Manipur sakhotpa masum ahongbagi lambi da purakpa ngambani haina Prime Minister Narendra Modi na phongdokre ngase pung 10:40 tabu matamna Imphal gi Bir Tekendra International Airport thonglakiba Prime Minister Narendra Modi bu Governor Laganesan Chief Minister Biren BJP Manipur gi President A Sarda Devi Union Minister Bhupendra Yadam Okhi Prime Minister na mafam aduda pangthokpa tongan ba phurup singgi cultural program singsu miyeng taki haina pausna makhatana phongdorakli atopa pawamana COVID layeng bada sizinnagadaba guli launch tawkhre COVID-19 layeng bada sizinnagadaba molnu pirabir haina mingthonba guli makhalama leiba sida ngasi launch tawkhre hairiba guli si COVID-19 nare haba khangba numitigi hawraga numit mangani sakadabani guli si lupa lising amaga samri da fangani hairi agency dagi phangwa pawgi matung ina leiba sida COVID-19 ga Omicron variant sandokpagi sangwong khalakpadagi Central Drugs Standard Control Organization ki expert panel na antiviral drug asi athua kai gi oina sizinaba yanaba ki ayaba pikhibani molnupiravir khaktana tana Serum Institute of India gi Covovax vaccine ERBD gi protein Covovax su sizinaba gi ayaba CDSC ona pikhrabani haina su pausna su makhatana phongdorakli Atopa pawamana Omicron digi hena sandokpagi sang wangani singnaba COVID ki anauba variant thengnare COVID-19 gi yamna launaganba variant ama oiriba Omicron na malem gi leba kyara paktaknana sandoraktuna misimina kya tholingai serasida variant asidagi hena sandokpagi sang wangani haina singnaba
IHU haina mingthonba anova variant makhalama France ta thengnare malem yoina maruoina Europe ki lebak singna COVID sandopagi sang leptana wangkhal alingai serasida France ki kha thang sarukta anova variant makhal asi sandorakpa scientist singna thengnarakibani B.1.640.2 variant asi IHU Mediterranean Infection Institute ki researchers singna thengnarakibani hauzik phawbagi oina variant asigi case taragani tho thengnare hairiba case taragani tho mak Africa gi Cameroon dagi halakiba miyoi singni variant makhal asi Omicron dagi hena sandopagi sang wangani haibagi singnabale adumaina ma hauzik maki oina di sapsaba arepa wafam phongdokpada khara nganmali sohaiki preprint repository MedR14 goba medical journal amada phongba report asigi matungina IHU variant asi mutation nifugataruk leiba thengnare hairiba variant asigi spike protein singda amino acid makal taraga mari yawa thengnai spike protein makal asi hana thengnakraba delta theta amadi omicron variant singda su yawribane hainasu pawsna makhatana su phongdorakli atopa pawmana Congress Party na tanthokraba di korung thang NPF na ngasi senapati gi office ta okadori Manipur Pradesh Congress Committee gi working president oina thaupura madigi MLA fam thadokraba Tengnopal AC gi hanagi MLA di korung thang Congress Party digi suspend tokre Makpunaga People's Friend na hayeng senapati ta pangthokpa tharom amada taram oklagani hairi MPCC gi office ta pangthokpa pawgi mifam amada party gi president and lokena di korung thang bu party gi mayokta thabak tawbagi dama khudaktagi primary membership tagi suspend tawre haina lakthoki malangarang party da e paw amata piramdana party gi satna kangon gi wangmada thabak tawbagi dama makpu party dagi suspend tawbani haina su phongduki amaromdana Hairoki miyata senaba taruk jail da thajinkre haukiba kumja inglising aniga kunga mathogi December kunga mathoy amasung kunga nithogi lona bahingda mikhalga mari lainana thokpa khutthoknabagi thawdo amada mahairo ningthaujam ruit hatkiba madi make apokpana thina soonkiba thawdo du senaba MLA thokchum radesam gi manaun payawna miyoi taruk ngasi chief judicial magistrate thawbalna thasigi taraga nipan phawba numit taraga mangani judicial custody remand pikre hainasu pausna pali Case asigi ayona lan khalaki report adugi matungina accused taru asigi mathakta wangpang sathabada makoi da siriba maral adu losinana bo honabada natana investigation cooperation pidre thawdo adugi matangda langna langjin losinana baga honabaga loinana miat adu season ki khuchu kulai sing adugi maramda phongdu o habi yakidre loinana accused taru aduna season ki khulai sing adu unauthorized oiba nongmaini haina district magistrate thawbaldagi sirol lakle maramaduna makoi gi mathakta makhatana investigation sathanaba judicial custody de remand piba mathau tai sohaki court asina ayogi submission singamadi case record sing kupna yenglaba matungda hairiba accused taru adu ngasidagi thasigi taraga nipan phawba numit taraga mangani gi police custody remand pikhibani amaromdana Mikhal gi campaign amadi rally gi kanglon semnanaba mifam phamgadari leba sida COVID-19 gi anoba variant oiriba Omicron gi case leptana wangkhalakliba saira sida Mikhal gi mari leinana campaign sathaba madi rally satpana singbada pamdaba thawgok thuandana ba khanaba kanglon semnanaba election commission na mifam ama phamduna khanagadari hari agency dagi phama pawmagi matungina election campaign amadi rally singi kanglon semnanaba mangjawnana mifam ama pangthokre hairiba mifam adura leba sida COVID-19 gi oiriba phibam asigi yenglaga polling station gi masing kaya yamna hengat hanbagi darkar oiba bot thadagadoriba voter singa COVID-19 gi vaccine kapthok hananaba amadi laiset asidagi ngakthoknanaba kanglon singi matangda awareness pibagi wafam sing khanaki han supali Atopa pawmana plane gi toilet bin manungda ina nganglaba sena kopsinba nauna pokpa angang leiramle I tairaba toilet paper na kopsinba nauna pokpa angama inspection round amada lakiba official singna plane amagi washroom amagi amotpa hondokpham bin amada hondoklamba thengna kre amasum rescue tokre haina media gi pawsingna hairi sir Sivu Sagur Ram Gulam International Airport ta January amada landing tawrakiba Air Mauritius plane aduda pokhibani singnaba masagi sei kun surabi Madagascar gi nupi ama phakre haina BBC na haiki angang adugi phibam phana leiri haina pawduna sumakhataki routine oiba
custom check amagidamang airport officer singna plane adu screen tawkhiba matamda makoin angang adu uba ngamkhibani haina cities newsroom na haiki ina nganglaba toilet paper adu makoina khangki amasum angang adu layengnabagidama public hospital amada thunamak pukhi angang nupa masa du ahanbada mahakini haiba yakhidabi singnaribi nupi adu medical examination ama satakhi madudama angang pokhida ngairi haiba khangmangamki haina BBC na makhoigi report ta haiki haujiki nupi adu hospital adu da police na yengsinduna thamli haina supali Atopa Pawman Mikhalgi notification Thasiki Taradagi Taragum the Foggy Manunga Tolagani, Nasi Manipurgi final electoral roll 2022 Fonglagani. Hawala Diba, and I was say English in Aniga Kunganitogi Angan Masarukta Soy than a Pangtolagadaba, Punjab, Uttarakhand, Uttar Pradesh, Manipuram, Gawagi, Mikhal Pangtokadaba, Numitsing Laptopagi notification. Election Commission of India, ECI, Nathasiki Taradagina, Taragum the Foggy Manunga Tolagani Hadi. Agency ki pawgi matung ina wapamasi ECI ga naknaba sourcing gi matung ina ni hairaduna Mikhal pangthokadoriba state manga sigi manungda Uttar Pradesh ki oinadi state adugi assembly election gi vote thadanagadaba matam sing nongpok thamu Uttar Pradesh ki saruktagi hauna sathabinaba BJP gi makedigi ECI da haijarakpa leire hain supali loisilakpoina to papa mana club ki vice president furambadagi thokibani Universal Club Haukibi English in Aniga Kunga Matugi Aroiba Numi December Kuntraga Matuida, Langtabal Kunja Awang Lekai the Tokiba Kanase Nebagi Taudo Adugi Matanga, Lekai Siki Club Ani Maira Paibi Loop Ani Amasum Lekai Singluki Maike Digi Taudo Dugi Matanga Lep Kiba Warep Sing Lauk Torakli. Kanase Nebagi Taudo Mikhal Gamari, Lainada Batanatana, Atopa Lekai Digi Lakpami Karana, Universal Club Langtabal Kunja Awang Lekai Gi Vice President Oiba, Mi Ama Purambadagi Tokibani Haina, Club Asigi General Secretary L. Sundarna Moral Sirakli. Universal Club Ki Community Hall Pangtokpa Miyamgi Mi Pamda Sundarna Hai. Taudo Dugi Matang Nakalanigi Maikai Digi Club Ani Universal Club Amasum United People's Welfare Association da Wakatse Taraki Wakatse Dugi Matungina Club Ani Maira Paibi Amasum Laikai Singlup Yauna Ngasi Waroisin Purana Bohonabada Langtabal Esida NPP Gi Mirep Oigadoriba Kenaba Kisorgi Maikai Digi Se Tarakpa Missing Lakide Wakatse Thana Amasum Laikai Yoeba Warep Laudringai Mamanga Politics ki Kudong Sab Launaba Police the case file Toba Madi E Paw the Lana Sandopa Lepactivine Thasiki Taru Pawgi Manung the case file Toriba Handoktra Badi Amasum Laibak Miamda Lana Sandoki Sing Sing Doctor Badi Laikai Yoeba Aroba Warep Lautok Lagani Hanasu Magna Makatana Sufundoki Lushilakpoina to Papa Mana BJP gi Sip JP Nadagi Rally Pangtok Nabigi Ayaba Piu Yakidre BJP ki Telangana Unit President amasum MP Randi Sanjoy Kumar bu phabgi mayokta protest tawnaba BJP ki National President JP Nada yaudaba rally ama pangthoknabagi ayaba piyu haibada Hyderabad Police na yakhidre Saffron Party asina lepa poponami ki numidangna Secunderabad ki Mahatma Gandhi statue Rani Gunjadagi Paradise X border forward candlelight rally ama pangthoknaba sinlangkhibani rally edu nadana lusingada bani amasum Union Minister for Tourism and Culture G Kishan Reddy yauna BJP gi lusingba kyan rally edu saruk yagadabani adomenama COVID-19 gi phibam yengduna public meeting sing rally sing pangthokpada athingba thamba order sing paladuna city police na permission piu yakhidabani haina spali Government employees sing amasum oja sing transport obuga mari lainana orders sing amen tawnaba government demand tawraduna protest ama satharingai sanjoibu numaijung numiki numidang athengbada Karimnagar da phakhibani Karimnagar gi MPSC Disaster Management Act thugaiba amasum police personnel sing attack tawbugi maral book tawki nintokaba numita magistrate amana ma amasum atai miyoi maribu numita ga marini judicial custody da thamnabasu khangan ki hari Makok Phabagi Mayokta BJP na numit marini subna state sintungna protest toki ingna signa sataba protesting bu Telangana Rescue Samiti TRS na democratic oidaba thawong sathare haina BJP na moral siri aduga hauji koina di myam paw simatang asa luisinjarage amasum pathokjagi beda soikiba lankiba kya yaur simyam na ngakpi gani matam ge ba marui bi paw sing su myam de lepa leitan update pi jaraki ge haina su channel sigi mekedi gi myam na thamjari and thank you.